ꯑꯍꯥꯟꯕꯃꯛꯇꯗ ꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯔꯤꯐꯔꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯨꯅ ꯁꯥꯟꯅꯕ ꯕꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯣꯌꯥ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯑꯁꯦꯡꯕꯗꯤ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯇꯣꯟꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯧꯔꯤꯕ ꯑꯇꯣꯟꯕ ꯍꯥꯏꯕ ꯃꯤꯡ ꯑꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯂꯣꯌꯥ ꯀꯧꯕꯁꯦ ꯑꯗꯨꯝ ꯀꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯁꯤꯡꯅ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡ ꯑꯣꯏꯕꯅ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯗ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕ, ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔꯣ? ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯗꯗꯥ꯫ ꯗꯗꯥꯅ ꯑꯃꯨꯛ, ꯑꯗꯣ ꯅꯪꯒꯤ ꯕꯣꯏ ꯀꯣꯂꯣꯝꯕꯨ ꯁꯨꯔꯕꯣ? ꯑꯩꯁꯨ ꯁꯨꯔꯦ ꯗꯗꯥ꯫ ꯗꯗꯥꯅ, ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯅꯣꯏ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯗꯣ? ꯑꯩꯅ, ꯄꯨꯡ 9:30ꯗꯅꯤ꯫ ꯗꯗꯥꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯔꯤꯗ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯄꯨꯡ 9:30 ꯇꯥꯗꯣꯔꯦ, ꯃꯤꯅꯠ 10 ꯈꯛꯇ ꯉꯥꯏꯔꯦ꯫ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ, ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯆꯣ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯗꯗꯥꯅ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯊꯦꯡꯉꯦꯅꯦ꯫ ꯑꯩꯅ ꯑꯃꯨꯛ, ꯂꯣꯏꯔꯦ ꯗꯗꯥ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯔ ꯊꯣꯛꯂꯛꯇꯨꯅ, ꯗꯗꯥ ꯂꯣꯏꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯗꯥꯗ ꯈꯣꯏꯔꯝꯃꯤ꯫ ꯗꯗꯥꯅ, ꯑꯗꯣ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄꯕꯨ ꯌꯥꯗꯣꯏꯔꯣ? ꯑꯩ ꯊꯤꯟꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ, ꯐꯔꯦ, ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ꯫ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯁ꯭ꯀꯨꯜ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯅ ꯆꯠꯀꯗꯕ ꯁ꯭ꯀꯨꯜꯗꯣ ꯐꯅꯌꯥꯝꯗꯤ ꯂꯥꯞꯄꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯗꯣ ꯌꯧꯔꯦ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯁꯤꯟꯈꯤꯕꯗꯗꯤ ꯀ꯭ꯂꯥꯁ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ, ꯁꯥꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯣꯖꯥꯗꯣ ꯈꯔ ꯁꯥꯎꯔꯛꯄꯒꯨꯝ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯁ꯭ꯀꯨꯜꯗꯣ ꯊꯦꯡꯅ ꯂꯥꯛꯏꯗꯤ? ꯑꯩꯅ ꯑꯃꯨꯛ, ꯑꯣꯖꯥ, ꯒꯥꯔꯤ ꯐꯔꯛ ꯇꯥꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯣꯖꯥꯅ, ꯑꯣ, ꯃꯗꯨꯒꯤ ꯑꯣꯏꯔꯦ, ꯐꯔꯦ, ꯆꯪꯉꯛꯑꯣ꯫ ꯑꯩꯁꯨ ꯁꯠ ꯆꯪꯉꯒ ꯐꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯄꯩꯈꯥꯁꯨ ꯇꯥꯡ 3-4ꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯀꯥꯟꯗ ꯕꯕꯥ, ꯏꯃꯥ, ꯗꯗꯥ ꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕ, ꯅꯪꯒꯤ ꯄꯩꯈꯥꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯏꯅꯣ? ꯗꯗꯥꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯪ ꯉꯥꯏꯔꯦ꯫ ꯕꯕꯥ ꯈꯣꯏꯅ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯊꯟꯗ ꯁ꯭ꯀꯨꯜ ꯂꯥꯞꯅ ꯆꯠꯄꯗꯨꯕꯨ ꯋꯥꯕꯨ ꯋꯥꯗꯕ꯭ꯔꯅꯦ? ꯍꯥꯏꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯅꯦꯕ, ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯁꯦ ꯅꯄꯨ ꯍꯣꯏꯗ ꯊꯤꯟꯕꯤꯔꯒꯦ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯗꯗꯥ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯔ ꯈꯥꯎꯇꯛꯇꯤ ꯆꯥꯏ꯫ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯕꯦꯟ ꯄꯨꯂꯞ ꯆꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯔꯛꯇꯨꯗꯁꯨ ꯑꯩꯈꯣꯏ ꯇꯩꯌꯩꯅ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯑꯇꯣꯝꯕ, ꯕꯕꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯒꯨꯝ ꯅꯪ ꯁꯤꯗꯒꯤ ꯅꯊꯟꯗ ꯆꯠꯄꯗꯣ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯅꯪ ꯏꯄꯨ ꯍꯣꯏꯗ ꯂꯩꯔꯨꯔꯣ, ꯑꯥꯗꯒꯤ ꯅꯛꯁꯨ ꯅꯛꯄ꯫ ꯇꯩꯌꯥꯏꯒꯤ ꯋꯥꯗꯨꯗ ꯑꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯥꯏ, ꯃꯔꯝꯗꯤ ꯆꯠꯅꯤꯡꯗ ꯏꯛ ꯑꯥ ꯇꯧꯅ ꯋꯥꯗꯨ ꯌꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ,
ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏ ꯗꯗꯥꯍꯣꯏꯗꯤ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ. ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯨ ꯉꯥꯏꯍꯥꯛ ꯄꯥꯔꯝꯂꯒ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯩꯁꯨ ꯄꯨꯄꯨꯍꯣꯏꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠꯇꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯑꯩꯕꯨ ꯄꯨꯄꯨꯍꯣꯏꯗ ꯊꯤꯟꯕꯤꯔꯝꯃꯤ. ꯕꯕꯥꯍꯣꯏꯁꯨ ꯄꯨꯄꯨꯍꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ. ꯑꯩꯁꯨ ꯄꯨꯄꯨꯍꯣꯏꯗ ꯅꯨꯡꯉꯥꯏꯇ ꯕꯕꯥꯍꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯕꯨ ꯄꯨꯄꯨꯍꯣꯏ ꯕꯕꯥꯍꯣꯏꯗꯤ ꯑꯩ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯄꯨꯄꯨꯍꯣꯏꯒ ꯕꯕꯥꯍꯣꯏꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯄꯨꯍꯣꯏ ꯕꯕꯥꯍꯣꯏꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ. ꯑꯩꯁꯨ ꯆꯥꯛꯇꯨ ꯄꯔꯞ ꯆꯥꯗꯨꯅ ꯂꯝ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯊꯔꯝꯃꯤ. ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ. ꯑꯩꯁꯨ ꯉꯁꯤꯅ ꯄꯩꯈꯥ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯤ. ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯕꯨꯕꯣꯛꯅ ꯆꯥ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯑꯩꯁꯨ ꯆꯥꯗꯨ ꯊꯛꯆꯤꯜꯂꯒ ꯄꯔꯞ ꯄꯩꯈꯥꯗꯨ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯊꯣꯛꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯁ ꯉꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯏꯪꯂꯤꯁꯅꯤꯀꯣ ꯑꯍꯥꯟꯕ ꯊꯣꯛꯏꯁꯦ. ꯄꯩꯈꯥꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯣꯏꯖꯥꯠꯅꯣ? ꯑꯩꯗꯤ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤꯅ ꯈꯪꯕꯁꯨ ꯋꯥꯠꯂꯤ. ꯑꯁꯤ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯣ ꯌꯧꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯦꯟ ꯇꯥꯔꯗꯨꯅ ꯑꯩꯁꯨ ꯄꯩꯈꯥ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯈꯥꯎꯗꯒꯤ ꯕꯣꯏ ꯀꯣꯂꯣꯝꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯂꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ, ꯑꯣꯖꯥꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯁꯟꯗꯨ ꯁꯠ ꯌꯦꯡꯖꯜꯂꯛꯏ꯫ ꯑꯩꯁꯨ ꯄꯤꯔꯛꯂꯤꯕ ꯀꯣꯏꯁꯟꯗꯨ ꯖꯔ ꯄꯥꯗꯗꯨꯅ ꯑꯟꯁꯔꯗꯨ ꯈꯔ ꯊꯨꯅ ꯑꯊꯨꯕꯤꯗ ꯏꯔꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ, ꯑꯩꯅ ꯍꯦꯛ ꯏꯕ ꯂꯣꯏꯕꯒ ꯕꯦꯟꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ, ꯂꯝꯍꯨꯏ ꯈꯣꯡꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯪꯗꯈꯩ ꯀꯞꯅꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯞꯂꯤꯕꯗꯨ ꯏꯕ ꯅꯪꯍꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯕꯗꯨ ꯂꯣꯏꯍꯧꯔꯕꯅꯤꯅ ꯂꯝꯍꯨꯏ ꯈꯣꯡꯕꯗꯨ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩ ꯉꯁꯤꯒꯤ ꯁꯕꯖꯦꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯀꯩꯅꯣꯅꯦ, ꯉꯁꯥꯏꯒꯤ ꯕꯣꯠꯇꯨꯕꯨ ꯏꯔꯤꯉꯩꯗ ꯈꯪꯍꯧꯗꯦꯅꯦ, ꯔꯣꯕꯣꯠ ꯄꯥꯏꯕꯒꯨꯝ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯏꯔꯤꯉꯩꯗ ꯈꯪꯍꯧꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯄꯨꯄꯨꯍꯣꯏ ꯇꯥꯟꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯄꯨꯍꯣꯏꯁꯨ ꯑꯩꯅ ꯂꯥꯛꯄꯗ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯕꯅꯤꯅ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯈꯩ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯀꯥꯗ ꯄꯥꯔꯤ꯫ ꯕꯨꯕꯣꯛꯅ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯗꯤ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯝꯇ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ, ꯑꯩꯅ ꯊꯪꯅꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯩꯅ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯣ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯣ? ꯑꯁꯤ ꯈꯟꯅ ꯂꯥꯏꯔꯤꯛꯇꯨ ꯃꯈꯥ ꯆꯠꯊꯅ ꯑꯗꯨꯝ ꯄꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯀꯞꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯀꯥꯞꯂꯛꯄꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯄꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ꯫ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯑꯗ ꯂꯦꯞꯄ ꯂꯩꯗꯨꯕꯣ? ꯀꯩꯅꯣ ꯏꯃꯥ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ? ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇꯒ ꯈꯪꯍꯟꯗꯕ ꯃꯈꯩ, ꯑꯗꯨꯒ ꯏꯃꯥꯅ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯔꯞ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯁꯛ ꯑꯗꯨꯗꯤ ꯑꯀꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯇꯦꯌꯥꯍꯣꯏ ꯗꯗꯥꯍꯣꯏꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕꯗꯨ ꯊꯥ ꯑꯃ ꯆꯥꯡꯗꯤ ꯍꯧꯖꯤꯜꯂꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯄꯩꯈꯥꯁꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ, ꯃꯔꯝꯗꯤ ꯄꯩꯈꯥ ꯊꯥꯕ ꯌꯥꯎꯍꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯌꯥꯝ, ꯏꯄꯨꯅ ꯁꯥꯟꯅꯕ ꯕꯨꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯂꯤꯛꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ꯫